ꯇꯧꯅꯨ ꯑꯩ ꯌꯥꯎꯍꯜꯂꯛꯇꯕꯗꯨꯅꯤ ꯈꯔ ꯈꯔꯗꯤ ꯆꯠꯈ꯭ꯔꯣꯅꯦ ꯅꯝꯁꯦ ꯄꯥꯝꯕꯤ ꯃꯔꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯂꯩꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯁꯤ ꯀꯥꯏꯈ꯭ꯔꯦ ꯃꯈꯥꯒꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯆꯥꯛ ꯆꯥꯔꯨꯕꯗꯣ ꯑꯗꯨꯅ ꯄꯤꯔꯝꯃꯤꯗꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯗꯨꯗꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯨ ꯊꯨꯡꯉꯔꯦ ꯑꯗꯨꯒ ꯇꯔꯪꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯊꯨꯡꯉꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯛ ꯄꯨꯈꯠꯂꯛꯀꯗꯕꯇ ꯉꯥꯏꯔꯦ ꯃꯊꯛꯇꯤ ꯄꯨꯈꯠꯂꯛꯇ꯭ꯔꯤ ꯑꯩ ꯀꯨꯝꯊꯗ꯭ꯔꯦꯕꯀꯣ ꯃꯆꯥꯊꯣꯏ ꯄꯄꯥ ꯒꯥꯔꯤ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯁꯦꯝꯃꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥ ꯌꯦꯡꯉꯤꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯆꯥꯗꯨꯗꯤ ꯃꯣꯟ ꯊꯣꯛꯂꯛꯑꯦ ꯌꯥꯝ ꯌꯦꯡꯉꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯀꯥꯏꯔꯒ ꯂꯥꯛꯑꯦ ꯁꯦꯡꯉꯣ ꯃꯆꯥꯗꯤ ꯄꯨꯈꯝ ꯑꯩꯅ ꯂꯩꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯁꯤ ꯀꯥꯏꯈ꯭ꯔꯦ ꯇ꯭ꯔꯦꯁꯨ ꯀꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯀꯤꯃꯟꯒꯤꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯇꯣꯛꯊꯣꯛꯇꯅ ꯄꯨꯂꯞ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯩꯒꯤ ꯒꯦꯁꯁꯦ ꯑꯗꯣ ꯒꯦꯁꯁꯤꯃꯛꯇꯤ ꯀꯔꯤꯝꯇꯤ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯦ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯣꯛꯈꯥꯏꯕꯗꯒꯤꯀꯣ ꯂꯣꯏꯅ ꯆꯛꯈꯥꯏꯗꯅ ꯁꯤ ꯐꯤꯕꯝꯒꯁꯤ ꯑꯝꯇ ꯎꯒꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯊꯤꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯤꯡꯁꯦ ꯃꯊꯪ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯕꯀꯣ ꯌꯥꯝꯅꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯈꯔ ꯈꯌꯦꯡ ꯀꯣꯟꯅ ꯐꯖꯅ ꯃꯦꯛꯑꯣꯚꯔ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯁꯤꯂꯤꯟꯗꯔ ꯂꯥꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯥꯒꯠꯀꯦꯅ ꯀꯟꯅ ꯇꯧꯔꯝꯃꯤꯅꯤ ꯍꯧꯖꯤꯛ ꯇꯤꯚꯤ ꯄꯥꯟꯕꯒꯤ ꯃꯤꯁꯨ ꯂꯥꯛꯏ ꯃꯥ ꯀꯟꯅ ꯄꯥꯟꯗꯦ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯀꯟꯅ ꯁꯤꯟꯖꯤꯟ ꯈꯣꯠꯆꯟꯅ ꯇꯧꯋꯦꯕꯀꯣ ꯑꯩ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯍꯔꯥꯎꯕꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕꯅ ꯂꯣꯏꯔꯦ ꯇꯤꯚꯤ ꯌꯦꯡꯕ ꯐꯪꯗꯣꯔꯦ ꯍꯥꯏꯅ ꯌꯥꯔꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯖꯤꯅꯝꯗꯣ ꯊꯥꯒꯦꯅ ꯇꯧꯔꯤꯅꯦ ꯑꯗꯨꯗꯒꯤ ꯁꯤꯒꯩ ꯀꯟꯅ ꯄꯥꯈꯣꯠꯂꯤꯅꯤ ꯄꯥꯈꯣꯠꯇꯨꯒꯤ ꯃꯈꯥꯗꯒꯤ ꯊꯥꯡ ꯑꯆꯧꯕꯁꯨ ꯄꯨꯔꯛꯇꯦ ꯑꯗꯨꯅ ꯊꯥꯡ ꯃꯆꯥꯁꯤꯗ ꯑꯩꯅ ꯔꯥꯡꯗ ꯍꯥꯞꯄꯒ ꯄꯨꯔꯛꯑꯦꯕ ꯑꯩꯒꯤ ꯂꯩꯕꯥꯛꯇꯣ ꯁꯤ ꯐꯧꯖꯧꯅ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯆꯈꯥꯏꯔꯒ ꯖꯤꯅꯝꯗꯣ ꯊꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯄꯤꯖꯗꯣ ꯆꯥꯔꯒ ꯆꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯖꯤꯅꯝꯁꯦ ꯀꯪꯕ ꯌꯥꯎꯔꯦ ꯑꯗꯨ ꯀꯪꯕ ꯌꯥꯎꯔꯦꯗꯣ ꯖꯤꯅꯝ ꯅꯠꯇ꯭ꯔꯁꯨ ꯅꯥꯄꯤ ꯑꯣꯏ ꯃꯥꯅꯦ ꯁꯤꯗꯤ ꯅꯥꯄꯤꯁꯦ ꯀꯪꯉꯦ ꯅꯥꯄꯤꯁꯦ ꯃꯃꯥꯒ ꯑꯩꯈꯣꯏ ꯅꯦꯅꯦꯒ ꯖꯤꯡꯉꯒ ꯅꯣꯛꯅꯔꯛꯀꯅꯨ ꯑꯩꯅ ꯊꯥꯕ ꯉꯝꯕ ꯃꯑꯣꯡꯗꯅꯦꯕꯀꯣ ꯑꯩꯅ ꯊꯥꯏꯁꯦ ꯑꯗꯨꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯞꯀꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯀꯪꯉꯗꯤ ꯅꯨꯡꯉꯥꯏꯇꯅꯀꯣ ꯏꯁꯤꯡ ꯈꯔ ꯍꯩꯔꯒꯦ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯊꯥꯕꯁꯦ ꯅꯪ ꯆꯥꯗꯣꯔꯦ ꯐꯔꯦ ꯇꯣ ꯂꯩꯖꯔꯅꯤ ꯄꯥꯝꯕꯤ ꯃꯔꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯅꯤ ꯑꯃ ꯁꯤꯒ ꯅꯞꯁꯜꯂꯒ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯃꯤꯡꯖꯦꯟ ꯀꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯈꯥꯗ ꯃꯤꯒꯤꯗꯁꯨ ꯃꯅꯝꯗꯣ ꯃꯈꯥꯗ ꯃꯅꯝ ꯃꯍꯥ ꯊꯣꯛꯇꯅꯕꯒꯤ ꯐꯠꯇꯕ ꯀꯩꯀꯥ ꯇꯥꯗꯅꯕꯒꯤ ꯃꯔꯤꯁꯦ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯏꯁꯤꯡ ꯈꯛꯇꯪ ꯋꯥꯠꯄ ꯅꯨꯡꯉꯥꯏꯇꯦ The next day. ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯂꯥꯛꯇꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯖꯤꯛ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯒꯦꯁ ꯁꯤꯂꯤꯟꯗꯔꯗꯣ ꯍꯧꯖꯤꯛ ꯄꯥꯟꯕꯒ ꯑꯩ ꯃꯆꯥꯊꯣꯏ ꯄꯄꯥꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯑꯍꯥꯟꯕ ꯉꯥ ꯊꯣꯡꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯉꯥ ꯄꯤꯁ ꯈꯨꯀꯛꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯀꯛꯄꯗꯨꯒ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯉꯥ ꯕꯖꯥꯔ ꯇꯧꯔꯤꯅꯤ ꯉꯥ ꯊꯣꯡꯕꯤꯒꯦꯅ ꯃꯥꯈꯤ ꯌꯥꯝ ꯁꯤꯁꯦ ꯆꯥꯍꯧꯅꯤꯅꯀꯣ ꯁꯤꯁꯦ ꯑꯩ ꯁꯣꯡ ꯄꯤꯍꯧꯒꯦꯅ ꯇꯧꯏꯅꯦ ꯑꯗꯣ ꯃꯃꯥ ꯍꯣꯏꯅ ꯄꯤꯔꯛꯑꯒꯅꯦ ꯑꯩꯅ ꯆꯥꯗꯗꯅ ꯑꯗꯨꯝ ꯊꯝꯃꯦꯕ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥ ꯏꯟꯖꯥꯡꯁꯦ ꯊꯤꯒꯠꯂꯦꯕꯀꯣ ꯑꯩꯅ ꯆꯥꯛꯁꯦ ꯊꯤꯒꯠꯂꯀꯥꯟꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯩ ꯁꯤꯒꯩꯁꯤꯒ ꯑꯈꯥꯕ ꯑꯃ ꯉꯧꯔꯦ ꯑꯗꯨꯒ ꯀꯗꯥꯏꯅ ꯃꯣꯔꯣꯛ ꯑꯆꯥꯔꯗꯤ ꯁꯣꯝꯗ ꯊꯝꯃꯦꯕꯀꯣ ꯉꯥ ꯃꯇꯨꯝ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯄ꯭ꯂꯦꯠꯁꯦ ꯀꯩꯅꯣ ꯉꯥ ꯑꯀꯨꯝ ꯍꯨꯝꯃꯤꯁꯤꯅ ꯅꯝꯗꯦ ꯚꯤꯗꯤꯑꯣ ꯅꯝꯗꯦꯕ
ꯇꯧꯅꯨ ꯑꯩ ꯇꯧꯅꯨ ꯑꯩ ꯌꯥꯎꯍꯜꯂꯛ ꯆꯍꯨꯟ ꯑꯩ ꯈꯪꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣꯅꯦ The next day. ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯗꯤꯗꯤꯁꯤꯡꯗꯣ ꯆꯥꯛ ꯀꯧꯒꯦ ꯇꯧꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯃꯌꯥꯝ ꯍꯦꯜꯞ ꯇꯧꯕꯤꯕꯗꯣ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯃꯊꯦꯜꯁꯦ ꯃꯣꯏꯗꯤ ꯍꯩꯅꯗꯦꯕꯀꯣ ꯍꯥꯏꯗꯤ ꯈꯦꯠꯅꯩꯅ ꯃꯣꯏꯗꯤ ꯘꯤ ꯗꯜꯗ ꯍꯥꯞꯄꯒ ꯍꯧꯕꯅꯤꯅ ꯂꯥꯛꯑꯣ ꯈꯔ ꯉꯟꯅ ꯑꯩꯈꯣꯏꯗ ꯊꯣꯡꯉ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯟꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯇꯟ ꯆꯥꯕꯅꯤꯅ ꯑꯇꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯇꯟ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯄꯅꯤꯔ ꯑꯃ ꯊꯣꯡꯗꯣꯏꯅꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯑꯗꯣ ꯃꯥꯅ ꯄꯅꯤꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯛ ꯄꯤꯛꯅ ꯀꯛꯑꯦꯕꯀꯣ ꯃꯥꯏ ꯁꯤꯁꯇꯦꯝꯁꯦ ꯐꯗꯤ ꯐꯩ ꯄꯅꯤꯔ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯀꯛꯑꯗꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯊꯨꯡꯅꯔꯦꯅꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤꯁꯦ ꯄꯦꯀꯦꯠ ꯑꯆꯧꯕꯗꯤ ꯑꯆꯧꯕꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯅ ꯊꯣꯡꯅ ꯃꯨꯟꯁꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯍꯋꯥꯏꯁꯤꯁꯨ ꯃꯆꯨ ꯐꯖꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯍꯥꯎꯗꯣꯔꯦ दाल कराई के साथ से ना ठीक है थोड़ा सा और पानी हाँ पानी और रोटी रोटी कब बनाएंगे तब तो रोटी को गरम बन जाएगी ꯌꯥꯝ ꯃꯣꯏꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯌꯥꯎꯁꯦꯕ ꯌꯥꯗꯦꯕꯀꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯁꯝ ꯅꯥꯕꯁꯦ ꯐꯖꯅ ꯍꯥꯠꯇ꯭ꯔꯤꯕꯀꯣ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯃꯇꯦꯡ ꯀꯟꯅ ꯇꯧꯔꯤꯅꯦ ꯑꯩꯅꯕꯨꯗꯤ ꯊꯣꯡꯕ ꯅꯠꯇꯦ ꯃꯣꯏ ꯃꯁꯥꯅ ꯊꯣꯡꯖꯩꯅꯤ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯍꯁꯕꯦꯟꯉꯩꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯁꯦ ꯆꯥꯕ ꯍꯩꯅꯔꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯥꯏ ꯃꯇꯨꯁꯤꯡꯗꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯀꯟꯅ ꯊꯣꯡꯉꯤ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯃꯌꯨꯝꯗꯅꯦ ꯐꯤ ꯂꯧꯁꯟꯅꯕꯒꯤ ꯆꯠꯈꯤꯕꯀꯣ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯅꯦꯅ ꯁꯤꯗ ꯌꯦꯡꯉꯣ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦꯕ ꯊꯤꯡꯖꯤꯜꯂꯒ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯍꯧꯗꯣꯏꯅꯤ ꯒꯔꯝ ꯁꯥꯅ ꯆꯥꯁꯦꯅ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯁꯤ ꯁꯕꯖꯤꯁꯤꯅ ꯑꯩꯅ ꯉꯧꯕꯅꯦ सी सब्जी से हाय हाय बाय हाय बाय पापा 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 सुन सकी जारो ममा तो उसला हाय बाय मपा थीरीब अꯩꯉꯣꯟꯗ हाय बाय तौ लोरगा मपा दम तौरिए अदुगी मपा थीरीब सिदा लाओ ममा पापा थबक चकी सिदा लाओ यारो हाबा पापा दो सिदा थुलो हाबा इचा थुआ मा नंगोंदा हाई फाई तौगे अदु तौहलो हाई फाई अदु तौबे चक्रीनी हाई फाई ममा हाई फाई हाई फाई हाई फाई नंग तौबे थीरिबा हाई फाई कदाय दनो आइना अदुगा नंग दो सोंदा लेग्राइन खंगना लाउरिबा चारनीबको पापड़ को तौबा आई कोन लिगे सूद्रे दुना पापड़ दे हौद्रे अदु मैम सुमाय तौना याम हाउना चामिनाग्रे अदुगा मैम ngasi वीडियो से दिस वाइस का लोशिनजरगे बाय बाय नेक्स्ट टाइम उनरसी